Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau Manipur da haukiba numit nini dagi COVID-19 positive oibagi chang hantharakpa ure positive oibagi chang sada 13.8 hantharakle ngamkhai sahar Moria da laiba State Bank of India gi building ngasi ayu anganbada maina chakre Pradhan Mantri Narendra Modi na hairi mahiroi singi haksel amasung yaifaba haibasina sarkar gi khwaidigi mangjil thaba thabangni amasung Bharat Biotech Saba Covaxin Patna gi aims da angang singda clinical oina changyeng tawba haure COVID-19 laisat ki yenglaga tabiriba singbu khudong thiba thoktanaba section leibinaba amasung makha pizariba niyom singasi ngangna chatpinaba haizari Mipum kuding mangna sungsoi shoidana face mask upiyu mi amaga foot taruk lamna leibiyu khutsa amadi mai mi toina hamdoktuna tarutana na thambiyu mipum kuding mak sungsoi shoidana covid ki vaccine kathokpiyu covid kamari leina ba pausingi damak national helpline number 01123978046 natraga 1075 sta phone tarukpa yagani covid-19 dagi ngang thokna ba tangai fadaba chana kanglon sing ngangna chatpinaba Tom TV ki editor-in-chief Ahong Sangbam Mobina appeal tawraduna hai. Miyambo Ahong Sangbam Mobina khurumjari nungsijaraba iraichasing tamthiraba COVID-19 laichatagi kanjanabagi damo aikhoi amuk hana sectionbagi firep lawinarsi COVID ki vaccine soidana kapthokpiyu face mask soidana upiyu mi amaga gi marakta foot taruk lapna lebiyu hand sanitizer sinabiyu hand wash natraga sapon sinadana khutsa singna hamtokpiyu Laisat asing ngakthong naba matam gi lengang piba tangai phataba chatna kanglong sin aikhoi khudima na ngana seminasi section ba haibasina laisat asi sangdana bagi khwaidagi pharaba pambaini mayambu amuka hanne khurumjari Hauzik mapungoi ba pau Manipur da haukiba numit nini dagi COVID-19 positive oibagi sang hantharakpa ure June namada sample lising manga satret kun test tawbada satret marudani pan positive oiduna positive oibagi sang sada 13.8 Mapan manga oiki June anidana sample lising taruk changa kunithoi test tawbada satret kun mapan positive oiki positive oibagi chang sada 13.8 amatare hantharaki sahi asigi oina me kunithoi da sada kulumdoi dasmik mapan ahum positive oiduna khwaidigi wangba chang oiki haiba matamadu da puna sample lising ahum samu hum phuhum doi test tawbada satret yankhai taret positive oiki haukiba pungkun marida Mioi Satu kunithoi COVID-19 dagi naba phaduna discharge tawki maduda home isolation tawduna leiba mioi chambri marfu mapan su yauri laisat asidagi naba phakiba apunba masing lising ni funithoi chambri sumna mari shure naba phabagi changchada marfu mathoi dasmik ama amani haiba matamasida covid ki anoba case satret kunmapan thengaduna haujuk phawada manipur gi apunba positive case masing lising yangkhani thoi chani humbudani pan yaure ngarang mi tara mari sikibadagi Hauzik phawada sikiba apunma masing sanipan kuntra mapan sure hauzik active case lising mapan sumna kuntra manga leiri hauzik phawada rajya sida COVID-19 test tawkiba migi masing lakh taret lising kun mapan chamnga humpuni pan sure hauzik phawada COVID-19 vaccine kapkiba apunma masing lakh ahum lising marbudra hum doi chambri marbudra taruk sure COVID-19 laicana singnarak pakudingmak thenganaba sarkarna paikhatpa yaba thabak sing paikhatli leina astagi ngakthongnabagi khwaidigi maroiba thawum amadi miyamda achumba pauning thina khanganbaga loinana haksel amasung yaifiyambal mantraloina piba sexual thawrang sing adu mapung phana ngakna chatpa haibasini laicada si thengana paikhatpa thawrangi sarukam oina kendra amadi rajya sarkar singna miyamna hanglakpa COVID-19 ga mari leinaba wahang singi paukum pinabagi damak helpline number singasi hangdokle national helpline number na Ministry of Health and Family Welfare gi 0112-397-8046/1075 Women and Child Development Mantraloy gi Child Helpline number 1098 Social Justice and Empowerment Mantraloy gi Senior Citizen Helpline number 14567 amasung Psychological Support Helpline number 08046110007 ni Rajya gi helpline number na 0385-241-1668 amasung 1800-345381 ni Myanmar ga tainaba ngamkhai sahar Moria da laiba State Bank of India Moria branch ki
building ngasi yu angan bada maina chakre akhoi gi mori pawmi leisangthem projendro na thodok thokpham dagi pirakpa pawda hai mai chakpadu gi chap chaba maram khangma ngamdri adumoina mak ahan bagi oina phangba pawda mai adu electric short circuit tagi chaklak poiramba yai hairei mai chakpadu da lupa kaya gi malchang sakhrabagi haibadu khangma ngamdri more fire service ki team sing matam chana changsilaktuna mai adu makha tana chaklak kadaba amasung sandora kadaba dagi kanki thodok thokpham da Technopol district police ki additional SP operation moirangthem amina luchingba police ki kangbuna ngaksen ki tabiriba pawasi akashwani Imphal dagini Pradhanmantri Narendra Modi na hairi mahiroi singgi haksel amasung yaifab haibasina sarkar gi khwaidagi mangjil thaba thabakni Twitter da ngarang mama mapa sing amasung oja sing hanglakpa wahang singi paukhumda Sri Modi na hai mamang sahigi covid laichet matamda su oja singna yamna singthaningai oiba thodang lobki mangna oja pumnamapu mahiroi sing sawat piba amasung makhoigi mahai masing tambagi khongchat lephandana bukhona kiba adugi damak thagat ki mangna hai sahi si mahiroi singi oina yamna charang na sahi oire Class 12 की बोर्ड परीक्षा तोहन खिबगी मतंग प्रधानमंत्री ना हाय हाउसिंग ओरिबा फिबम मसिदा मसिना ख्वाइदगी फबा अमसुंग महिरुसिंग की ख्वाइदगी साफगदब वारेबनी मांगना हाय पाकसन कुमना खनरबा मतुंगना क्लास 12 परीक्षा तोंगना वारेब अदु लौखिबनी श्री मोदी ना हाय सरकारना लेबागी मफम पुंगनुमक्तगी मोट फोंगदुंगरकप क्यामरुम फंगखि मदु यामना कानानिंगाई ओइखि अमसुंग मदुना महिरुसिंग याफगदब वारेब अदु लौबंगमनखि राजस्थान सरकारना राजस्थान सेकेंडरी एजुकेशन बोर्ड न लौबा Class 10 amasung 12 ki parikya tongnaba warep laure garang midang mukhyamantri Ashok Gehlot na sabhabati oiduna mahaki yumda pangthokkiba mantri mandol gi mifam da warep adu lokhibani mifam adu loiraba tungda pawmising da wangang bada shiksha rajya mantri Gobind Singh Dota Sarana wafam asi phongdokhibani mangna hai covid laichet asina maram oiraga board ki parikya pangthokpa oithoklaroi asiguba phibam asida mahiroi sing gi yenglaga parikya sing asi tongnaba warep lokhibani Bharat Biotech na saba Covaxin Patna gi Aims da angang sing da clinical oina changying toba hore changying asigi da mak masana yana thokcharak angang 35 mak vaccine kap tringai mamang da RT-PCR antibody test amasung general checkup na chingba screening tawduna yengki screening tawra matung da angang ahum vaccine asu kap pa yare haba khangki antibody yawa angang sing di vaccine gi changying asida yawa yade Aims Patna da nodal in charge oriba Dr. Sanjeev Kumar na hai anba dose ki da kap liba angang sing asi sahi tarani thoi digi tarani pan phawda laiba singni ml 0.5 ki dose adu intramuscular injection piraba matungna pungani chumna monitor tawduna thamki sayol marigi matungna ani shuba dose kapkani haiba matama sida angang singa sigi haksel gi phibam kumna sena duna yengani Bharat COVID-19 gi active case amasung nongna positive oirapugi chang sing thaningai oina hanthare thangna numit kunni shubu oina Nomagi positive oirak masing dagi naba pharakpa masingna leptani henduna chatli naba phabagi chang hanadagi wangkhalaktuna chada marudani 2.9 marini pan yaure haksel amasung yaphiyumbal mantraloi na hai hojik lairiba active case masing asi apunba positive case ki chada 3.3 khaktang ngaire hantarakpa suleptri sayolgi amasung nomagi positive oibagi changsu hantarakli amaromda Bharat hojik phawbada COVID vaccine dose koti kunithoi hena kapkhre mantraloi sina hai ngarang nomugi oina numidang pung 8 phawbada vaccine dose la kunithoi lising ni phumanga hena kapki masigi manungda mi la kun lising kunipan henbada anba dose amasung lak ani lising 13 henbada anishuba dose kapkhiba yauri loshilakpada COVID-19 dagi ngak thongnaba face mask uppa futtaruk lapnana leiba khutsa amadi mai mi taru tanana thamba haiba asamba thong ahumasi ngangna chatpinaba amukhana ningsingjari aroibada maruiba paw amuk Manipur da haukiba numit nini dagi COVID-19 positive oibagi chang hantharakpa ure positive oibagi chang sada 13.8 ta hantharakle ngamkhai sahar more da leiba State Bank of India gi building ngasi anganbada maina chakhre Pradhanmantri Narendra Modi na hairi mahiroi singgi haksel amasung yaifaba haibasina sarkar gi khwadigi mangjil thaba thabakni amasung Bharat Biotech na saba Covaxin Patna gi Aims da angang singda clinical oina changying toba hore pauloi jare